namang lamsak kiwari da chingmi pun bami pun da leirami Islamic community ama wena itare aisu artist amuk so sele peace pamjaba maitai community ni aduda mayam na su hena khangbire aigi marum mapang mayam amsu lei maramdi manipur gi artist singi marakta Chingi mapam sing tungna kuki mapam sing haitare oigira nagagi area da oigira manipur haina imaleba manipur si manungda leiba puruk kangluk kudi maki mapam da chatuna isei sakpa phangjawa laibo koba singer amani haiduna khanjaraga ai kangluk amata da ngasibo kainta akanba wa haijadabani adubo asumna nungsiraba ichilnaw kuki isinaw singdi mathaktagi horoga makhabu moidi lingsen yammanana aidi amata akoidi wakal minusi amasu dum yauri masai ai haijabduni mailong kedobugi maje taduno tabasu yaroi taradi akoi aduda yam asobola namalakani maidei si Lan pam di highway ki example amana matam amada akoy ki ning tambagi mayon asi nakal amadagi sa kiduna kulay se thaduk naraga maya nasu uri duni maitai ya kasi nauri ka ko haidraba puro pamo werabane adubu nauri ka leirurabani na kanthon toi aduga haiba Kanbar sida yaw yawsandaba atoppa purupsing haitare isanadi indigenous ni di hairaga yawsandaba sinawsingda aina sum thainadagi dum dedicate tawjaba isayim khangni thainamam lamchakki wari da chingmi pun bami pun da leirami Hai namang lamsak kiwarida ki itil na buoy di ganarang Kanglu ki wakal na pik na kiba na raw Away ba kuloy minggong na tuna Kanglu ki sambal ka na ragle Hai namang lamsak kiwarida Singmit dami pun na leirami Singmit dami minggaw wadi Kang luki mingle natiye Singmit dami minggaw wadi Kang luki mingle natiye Hầu phâm lấy phâm nơ khăn lấy đồ Hầu phâm lấy phâm nơ khăn lấy đồ Yek jalai sada naudani Kunjali sing mga ronggini Yek salai sada naudani Kunjali sing mga ronggini Sarol surol Sarol surol Sutani Tay namang lamsak kiwarido Simitami pun na lirami Tay namang lamsak kiwarido Simitami pun na lirami Simitami pun na lirami Simitami pun na lirami Yay pare!